Chief Minister Ningthau Biren JP Nanda amasum Amit Shah unakhrei CM Biren amasum Ningthau Lesim Sana Zawba CISF na ngaklagani COVID-19 gi laisana maram oiraduna tangai phadaba natana yamna maru oiba misak amata mapana satnadraba tanpham asida Chief Minister Ningthau Biren Delhi de satuna ngasi BJP gi National President Dr. JP Nanda amasum Union Home Minister Amit Shah unakhrei Delhi dagi phangba thajaba yaba paw na hai Chief Minister N Biren ngasi BJP gi General Secretary BL Santosu unakhi hayeng Prime Minister Narendra Modi unanaba thorang tawri masiga lonena mak tha asigi ahumda Imphal halakani political gi oibu wafam ding ngasi Union Home Minister unabaduda sanakhide hayeng makha tana amu unaraga wari sananaba thorang tawri ngasi mapung oina unaduna wari sanakhiba adudi Rajya Sabha gi mikhalda BJP gi mirep oikiba Ningthau Lesemba Sana Jawa mai pakraba tungda oirakliba security gi phibam singi matangdani haina paw sina hairi Ningthau Lesemba Sana Jawa BJP gi mirep oina puthoklubadagi Ningthau amasum Chief Minister masamakta leiriba security gi singnaba kya gi matangna wari sanabra Union Home Minister na makhoi anibo Central Industrial Security Force CISF ki timna ngak selangani amasum makhoi animak Z category gi Thakta Security piragani haina thajaba pirakhi haina pawsna makhatari oirakliwa singnaba sing asidagi ngakthoknaba Delhi de Chief Minister Ningthau Biren lakpada sizinanaba tokhaiba bulletproof ki akhanaba gari amasu pigani haina thajaba pirakhi hairi pawsna makhatana hai ngasi numidang oina pung 3 aduwaida Union Home Minister unabaduda Manipur gi hauzik oiriba political gi sarangnaba phibam asigi matangdi wari sanakhide hayeng oina makhatana wari sanaraba yai Chief Minister gi khongchat asi mahak masamangna Ningthau Lesemba Sana Jawa mikhalna mai pakhanbagi paujel piba amasum nungaiba phungdokpa oina chatpani hairagasu COVID-19 gi tamthiraba laichat manungda akhanaba charter flight ama sel tingna wairaga chatpa maramna Manipur da hauzik oiriba political gi oiba sarangnaba phibam asigi matangsu yawgani haina panari political gi oiba sarangnaba singi manungda BJP gi MLA kharana NPP gi lusingba mari da minister mari piba yaningdaba phongdorapa amasum Deputy Chief Minister Y Joy Kumar da hongi portfolio pi danabagi wafam asisu maru oina khannarakani haibagi thajabalai masina taba atopo wafam amana sahi ahum hena minister oiraklaba BJP gi lusingba singi mahutta anauba kharana mahut sinnaba MLA singna tawriba demand asisu khannarakani haina thajai pawsna makhatana hai Union Home Minister gi sillaba matam kaithoklaga hayengsu tokhaina unaraga Manipur gi political gi wafam khanagani haibasi thajaningai oide ngasi unabaduda political gi wafam soidana khanarangmani adubo Prime Minister unabadadi Union Home Minister yawraba yai haina panare panba yabdi handakta National People Party ki President Konrad Sangma North East Democratic Alliance ki convener su oiriba Assam ki Health Minister Himanta Biswa Sharma ka loinena Union Home Minister Amit Shah unabada Manipur ki Deputy Chief Minister Y Joy Kumar da hongi portfolio pigani amasu atai minister ahumna paidi phamdasu ahongba leheloi haibgi thajaba pirakiba laikhrabna hainu su pawsna makhatari atopa maroiba paw amana mo bus kuntra jiri gi damak Imphal thadokhrei lakliba July ahumda jiri bamna thunglagadaba Mumbai digi lakpa miyoi lising mga samga maudra ahumda laurunabagi damak Imphal gi Transporter and Driver Council na sinduna bus kuntra ngasi jiri bangi damak Imphal thadokhrei hana jiri bamda laikiba bus mangaga punna bus kuntra ga mangana Mumbai digi train lakliba July ahumda thunglagadaba miyoi sing adu Imphal amadi atai district sing da purakani hairi jiri bamna police personnel ama COVID-19 positive oirakpana maram oiraduna Imphal gi jiri bam phawba bus thawraga satliba driver amasum handelman sing hena saksinanaba authority na khan grain su pawsina makhatari yukta thagatpada yawhruba video masang katang su mayam content masang katang oina share tawjaramge Doctor ani nurse ani positive oihraba matungda police officer amasu positive oire jiribam PS yawno mafam ahum cantonment zone lokthokhrei friend line da COVID-19 thengnariba doctor amasum health workers singi maraktagi doctor ani amasum nurse ani positive oihraba matungda police ki marakta su ihan hanbo oina jiribam police station ASI assistant sub inspector am positive oirakpaga loinena jiribam police station yawna jiribam gi tongan mafam ahum cantonment zone oina lokthokhrei su hairi India ki positive case lakh taruk yaugadore India ki COVID-19 apun positive case masing lakh taruk yaugadore PTI ki paw matung ina ngasi numidang pung 8 ma phawbada India ki apun positive case masing lakh mangaga lising maudra tare ka sam ga tara yaukhri hairi haukiba pung kun ga mari da nauna positive case lising kun ga mathoi ga sani pan ga tara ga manga hengalakpaga loinana apun positive case masing lakh mangaga lising maudra tare ka sam ga tara yorapane ngasi numidang pung 8 ga minit tara ga manga phawbada mi lakh ahum ga lising yankhai ga mapan ga sani ga kunthra ga mari layeng bada fagalakre aduga mi lising tara tare ka sani pan ga kunthra ga mapan laikhidre haukiba pung kun ga mari da mi lising tara ga mari ga sawa ga maudra fagalakhi aduga mi sawa ga anina siki haina paw osina makhatana su phungdorakli
लोइसिलक्पदा मरुओइबा पाउंग खतंग मैम शेयर तौजरमगे मणिपुर की सीट हांगलब असेंबली सेगमेंट 9 की मतंगदा ECI न रिपोर्ट कौरकपदगी पीख्रे लमलाई नौरिया थांग तमेंगलों हेंगलेप की बाय इलेक्शन पांथोकदबा नुमित ECI न अथुबदा लौथोरकलगने 13 सुबे स्टेट असेंबली की इलेक्शन कुमजा इंग लिसिंग नि तरागा तरेता पांथोकलगा सेमखिबा अमसुंग कुमजा इंग लिसिंग नि कुनगनिथोय की मार्च तरागा मपन मतम लोइगदबा मणिपुर लेजिस्लेटिव असेंबली की हौजिक हांगलिबा सीट 9 की मतंग इलेक्शन कमीशन ऑफ इंडिया ECI न चीफ इलेक्टोरल ऑफिसर CEO मणिपुर रिपोर्ट कौरकपदगी पीखिबगा लोइनना हांगलिबा सीटसिंग असिगी मतुंगदा इलेक्शन पिटिशन सिंग पेंडिंग लेतबा 9 लमलाई 19 नौरिया पखंग लाकपा 19 थांगा 52 तमेंगलों CT अमसुम 53 हेंगलेप CT कंस्टिट्यूशन सिंगी पांथोकपम थोकलिबा बाय इलेक्शन पांथोकदबा नुमित इलेक्शन नोटिफिकेशन अथुबो मतम थोरकलगनी हाइदी